Laingak semdringai mangoinana Meetei Kuki BJP MLA singi marakti yasinaba purakpa sentana pamli panam pausidana sumna report tauri President rule gi mahut Manipur miyam ki lainga ama lehanana bathabak lokhatringai mangoinana Meetei Kuki BJP MLA singi manungda khietna bu wakhalo lairibasi hana dissolve tawa BJP high command pamli Komza English ngani ka kungo humdo gi me uhumda Manipur Meetei Kuki community ani gi marakta crisis tholakraba matung ahan boina ngarang New Delhi da Meetei Kuki gi BJP MLA sing pun wasak yaduna saruk yaduna Manipur issue amadi lainga amuhana CM gi matana wa khanakri New Delhi da leiba BJP gi headquarter ngarang pangthokiba miphamadura party gi National General Secretary Organization BL Santos amasu party gi North East Coordinator Dr. Samit saruk yakhi meeting adu politically amadi constitutionally animakta mai pakpa amani habi paugi likhun amagi matungina ngarang pangthokiba miphamadu umaru oine BJP state unit ki manungda leiriba mot manada leiriba du hana wakhal taminabaga loinana maru oine Meetei Kuki MLA sing ani ki marakta leiriba manungi oiba khetnaba wakhalon sing asi hana resolve tawragadi popular government ama semnabigi thajaningai oiba khongthang lokhatpa ngamgani haibasi party gi lusingba singi thajabale tasengna lainga ama semigi oithokpa si Meetei Kuki BJP MLA sing ama tu oina laiminaraba matamda under one roof oithokani haibasini miphamadura party gi oiba issue sing amadi Manipur issue gi matang su khanaki maduga anoba lainga ama semigi wafamdi BJP state unit ki manungda lairiba matam manadaba sing lehendraba matamna semgadori community animaki BJP MLA sing saruk yaduna asiguma mifam makhatana pangthokpa mathau tari hainasu pawgi likhuna sina makhatarakli pawsina makhatara hai sit humfu leiba Manipur Legislative Assembly BJP gi MLA kuntraga threat lairaga su party gi state unit manungda mase tanabana popular government ama semba ngamdana lakpani maru oina community oina nakpak tanaba madi lusingba khanbagi matana yanadaba leibanani samna hairabdi speaker Thoksam Saitrabataga Nakna Satminaba Lusingba Singni N Birengi Authority Bu Pongna Singnaba Levigi Matata Kuki MLA Taragi Manung the BJP gi MLA Taret Yauba Sina BJP State Unit Manungda Mai Salakibani Kuki Organization Singi Maikaidigi Kuki gi BJP MLA Sing Lengak Semba the Yaudanaba Pressure Pibagaloina Separate Administration Demand Tauribani Amarom tarani thu suba Manipur Legislative Assembly ki matam kumza English ngani ga kunga taret ki March thada loigada bana matam nakshilaglaba phawwa lenga ama sema ngamdaba sina mathangi mikhal BJP ki MLA sing maithi haugadra haibi gi mi paiba leiribani haukibi irai numita hanagi minister nongthoma bere na BJP gi high command Manipur gi BJP MLA sing Delhi da laknaba khangalakpa leire dubu kari agenda gi no haibadu formal oina pau phaunaba leiti Aikoina sapsana karigi korakpano haiba khangdi adubu Manipur lenga ama semnabigi matangda khanana boirambe haina marfuga taruk subu nupi lal ningsing tharomgi nakalda permission hangbo hangda en birena phungdokhibani amaromda agency gi pawman center gi lusingba singi makedi gi Manipur president rule matam sangdonaba hanjin parliament ki ayaba lobu pamdi miyam gi lenga amal hen bhaibi center gi lusingba singi oina apambani hairi Atopa Delhi gi senior leader man phongdorapagi matung in BJP gi MLA sing regular oina mifam pangthokpa ngamlakpa si Manipurda mauksa gi phibamda khara hanjin horakpanani amabu oirabasu atuba matamda Manipurda miyam gi lenga amana president rule gi mhuchingani president rule sahi ama thamlabadi miyam gi lenga ama amuk semba haibasi constitution piba wafamni haina phongdokli Panmaya badi say sigi February mapan en beren minister pham thadokraba matung tha dumaki tara humdigi Manipur Legislative Assembly suspended animation thamduna Manipur da president rule thamlakhibani India amasu Myanmar based over KIA ga second agreement sign taunaba sin India gi awang puklamdam da asoba awanba mapurak yari export India amasu Myanmar based over rebel group Kachin Independence Army KIA ga ikuidana loan agreement sign taunaba sina maram oiraga India gi act is policy amasum Kaladan project miyeng thambaga loinana project sing asi phawduna satkadoribi India gi North East state singda khamthengna sakhotpa yabagi mami taba hore haina expert sing analyze tori China na lepa siga taina na leiriba Myanmar gi Sipway amasum Pangwa region da yamna tangba art element haibadi diprosium amasum
ꯇꯔꯕꯤꯌꯝ ꯍꯥꯏꯅ ꯈꯪꯅꯕ ꯃꯦꯒꯅꯦꯠꯀꯤ ꯄꯔꯃꯤꯅꯦꯟ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯈꯟꯕ ꯑꯥꯔꯠ ꯏꯂꯤꯃꯦꯟ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ KIAꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯥꯔꯠ ꯏꯂꯤꯃꯦꯟꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯏꯅꯕꯒꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯩꯅꯥꯒ KIAꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯕ ꯉꯝꯗꯅ ꯂꯥꯛꯈꯤ ꯃꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯇ꯭ꯔꯥꯟꯁ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ ꯑꯃꯗꯤ ꯇ꯭ꯔꯥꯟꯁ ꯑꯦꯁꯤꯌꯥꯟ ꯔꯦꯜꯋꯦ ꯁꯦꯝꯒꯠꯅꯕꯒꯤ ꯊꯧꯔꯝꯁꯤꯡ ꯈꯨꯃꯥꯡ ꯆꯥꯁꯤꯜꯂꯛꯄ ꯃꯔꯝꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯥꯎꯠ ꯑꯦꯁꯤꯌꯥ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯏꯟꯗꯤꯌꯥꯒ ꯐꯥꯎꯅꯕ ꯉꯝꯂꯒꯅꯤ ꯃꯁꯤꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯏꯟꯗꯤꯌꯥꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯩꯅꯥ ꯕꯣꯔꯗꯔꯗ ꯂꯩꯕ ꯗꯤꯞꯋꯦ ꯑꯃꯁꯨꯡ ꯄꯥꯡꯋꯥ ꯔꯤꯖꯟꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯄꯥꯏꯈꯠꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯂꯥꯗꯥ ꯃꯜꯇꯤ ꯃꯣꯗꯦꯜ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯃꯐꯝ ꯑꯗꯨꯕꯨ ꯑꯣꯀꯨꯄꯥꯏ ꯇꯧꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ KIAꯒ ꯃꯥꯏ ꯄꯥꯛꯅ ꯂꯣꯟꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯔꯛꯄ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯟꯗꯤꯌꯥꯗ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯕꯗꯤ ABS ꯑꯃꯁꯨꯡ ꯋꯤꯜ ꯇꯔꯕꯥꯏꯟ ꯁꯤꯖꯤꯟꯅꯒꯗꯕ ꯗꯥꯏꯄ꯭ꯔꯣꯁꯤꯌꯝ ꯇꯔꯕꯤꯌꯝ ꯏꯝꯄꯣꯔꯠ ꯇꯧꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯗ ꯄꯤꯕ ꯉꯝꯕ ꯄꯥꯋꯔ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯏꯟꯗꯤꯌꯥꯗ ꯐꯪꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯑꯥꯔꯠ ꯃꯤꯅꯔꯦꯜ ꯑꯁꯤ ꯆꯩꯅꯥꯒ ꯅꯛꯅꯅ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯥꯎꯟꯁꯤꯞ ꯁꯤꯋꯦ ꯇ꯭ꯔꯣꯂꯣ ꯄꯥꯡꯋꯥ ꯀꯝꯄꯤꯀꯦꯄꯤ ꯑꯃꯁꯨꯡ ꯋꯥꯏꯅꯥꯎꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯥꯔꯠ ꯃꯤꯅꯔꯦꯜ ꯑꯁꯤ ꯗꯤꯄꯣꯖꯤꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯀꯂꯥꯗꯥꯜ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯏꯟꯗꯤꯌꯥ ꯌꯧꯅ ꯄꯥꯏꯈꯠꯄ ꯉꯝꯂꯕꯗꯤ ꯍꯥꯏꯔꯤꯕ ꯑꯥꯔꯠ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯃꯇꯝꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯐꯥꯎꯅꯍꯜꯂꯤꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯇꯤꯜꯋꯦꯜ ꯔꯣꯗ ꯑꯁꯤ ꯑꯁꯥꯝꯗꯒꯤ ꯑꯔꯨꯅꯥꯆꯜꯗ ꯂꯩꯕ ꯄꯥꯛꯁꯥꯎ ꯄꯥꯁ ꯐꯥꯎꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯠꯈꯤꯌꯥꯅ ꯂꯥꯜꯂꯒ ꯀꯆꯤꯟ ꯁ꯭ꯇꯦꯠ ꯌꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯦꯡꯂꯒ ꯏꯟꯗꯤꯌꯥꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯕꯤꯖꯌꯥꯅꯒꯔꯗꯒꯤ ꯍꯧꯔꯒ ꯀꯤꯂꯣꯃꯤꯇꯔ 355 ꯁꯥꯡꯕ ꯀꯆꯤꯟ ꯁ꯭ꯇꯦꯠ ꯇꯥꯒꯗꯕ ꯂꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯒꯠꯂꯦ ꯍꯥꯏꯔꯤ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤ ꯑꯃꯁꯨꯡ ꯅꯧꯅ ꯄꯥꯏꯈꯠꯂꯤꯕ ꯀꯂꯥꯗꯥꯟ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯀꯌꯥꯗ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯗ ꯀꯌꯥꯝ ꯆꯥꯎꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯇ ꯀꯥꯟꯅꯕ ꯄꯤꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯆꯃꯝꯅꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯩꯁꯤꯡꯅ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤꯗꯒꯤ ꯀꯥꯟꯅꯐꯝ ꯊꯣꯛꯄ ꯁꯤꯌꯔꯤꯡꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯑꯃꯗꯤ ꯃꯇꯝ ꯆꯥꯅ ꯂꯧꯍꯧꯅꯕ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯑꯆꯦꯠꯄ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯑꯦꯛꯁꯄꯥꯔꯠ ꯑꯦꯅꯥꯂꯥꯏꯁꯁꯤꯡꯅ ꯃꯣꯠ ꯄꯤꯔꯤ ꯂꯩꯀꯣꯜꯒꯤ ꯆꯣꯡꯊꯥꯝ ꯕꯤꯝꯂꯥ ꯕꯁꯟꯇ ꯑꯦꯋꯥꯔꯗ 2025 ꯈꯟꯊꯗꯕ ꯑꯩꯅ ꯂꯣꯏꯅ ꯉꯝꯂꯗꯕꯣꯏ ꯈꯟꯗꯨꯅ ꯇꯧꯔꯛꯄꯅ ꯈꯨꯟꯅꯥꯏꯁꯤ ꯂꯩꯈꯥ ꯇꯥꯔꯛꯄꯅꯤ TH ꯔꯥꯙꯦꯁ꯭ꯌꯥꯝ ꯉꯔꯥꯡꯒꯤ ꯃꯤꯐꯝ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯅꯤ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤꯗꯤ ꯁꯦꯟꯇꯔꯅ ꯂꯦꯞꯂꯛꯀꯗꯕꯅꯤ ꯂꯩꯀꯣꯜ ꯂꯩꯃꯔꯣꯜ ꯈꯧꯖꯩꯀꯣꯜ ꯃꯅꯤꯄꯨꯔꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯝꯗꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯗ ꯄꯤꯗꯨꯅ ꯂꯥꯛꯄ ꯕꯤꯝꯂꯥ ꯕꯁꯟꯇ ꯑꯦꯋꯥꯔꯗ 2025 ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯏꯃꯤꯅꯦꯟ ꯁꯤꯡꯒꯔ ꯑꯃꯗꯤ ꯔꯦꯗꯤꯑꯣ ꯕ꯭ꯔꯣꯗꯀꯥꯁꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯤ ꯑꯌꯦꯛꯄ ꯅꯤꯡꯉꯣꯜ ꯆꯣꯡꯊꯥꯝ ꯑꯣꯡꯕꯤ ꯀꯃꯂꯥꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀꯞꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯋꯥꯔꯗ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯣꯛꯆꯝ ꯔꯥꯙꯦꯁ꯭ꯌꯥꯝ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗꯀꯤ ꯐꯣꯔꯃꯔ ꯀꯟꯚꯦꯅꯔ ꯄ꯭ꯔꯣꯐꯦꯁꯔ ꯍꯨꯏꯔꯦꯝ ꯕꯤꯍꯥꯔꯤ ꯑꯃꯗꯤ ꯂꯩꯀꯣꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯆꯦ ꯁꯨꯕꯗꯤꯅꯤꯅ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯦꯋꯥꯔꯗ ꯑꯗꯨ ꯀꯜꯂꯛꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯆꯣꯡꯊꯥꯝ ꯕꯁꯟꯇ ꯀꯨꯃꯥꯔ ꯑꯃꯗꯤ ꯆꯣꯡꯊꯥꯝ ꯑꯣꯡꯕꯤ ꯕꯤꯝꯂꯥꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ MLA TH ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯌꯥꯝꯅ ꯇꯦꯂꯦꯟꯠ ꯂꯩ ꯑꯗꯨꯕꯨ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗ ꯈꯟꯊꯗꯕ ꯍꯪꯗꯕ ꯑꯃꯗꯤ ꯑꯩꯅ ꯂꯣꯏꯔꯦ ꯃꯉꯥꯏꯔꯦ ꯈꯟꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯔꯒ ꯇꯧꯔꯛꯄꯅ ꯉꯁꯤꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯂꯩꯈꯥ ꯇꯥꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯦꯒꯦꯇꯤꯚꯤꯇꯤꯗ ꯆꯠꯄꯒꯨम ꯇꯧꯔꯤ ꯑꯐꯕ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯁꯧꯒꯠꯄꯤꯕ ꯑꯃꯗꯤ ꯊꯥꯒꯠꯄꯤꯕꯗ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯂꯩꯔꯣꯏ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯕ ꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯉꯔꯥꯡ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ BJP MLAꯁꯤꯡꯒꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ MLA ꯊꯣꯛꯆꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯍꯥꯏ ꯉꯔꯥꯡ ꯗꯤꯜꯂꯤꯗ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯐꯝꯈꯤꯕ ꯃꯤꯐꯝꯅꯤ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤꯗꯤ ꯁꯦꯟꯇꯔꯅ ꯗꯤꯁꯥꯏꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯐꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ BJP MLAꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯂꯝꯗꯝ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯅꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯏꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯃꯅꯤꯄꯨꯔꯗ ꯏꯪꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 5ꯗ ꯍꯟꯊꯔꯛꯂꯤ
ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯥꯝ, ꯃꯦꯘꯥꯂꯌꯥ, ꯅꯥꯒꯥꯂꯦꯟ, ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯗ ꯏꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯀꯥ ꯍꯦꯟꯅ ꯂꯩꯆꯤꯜ ꯊꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯏꯟꯗꯤꯌꯟ ꯃꯦꯇꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯦꯝꯕꯔ 15ꯗꯒꯤ 18 ꯐꯥꯎꯕ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯌꯥꯏ꯫ ꯁꯤꯂꯣꯡ, ꯀꯣꯍꯤꯃꯥ ꯑꯃꯁꯨꯡ ꯏꯝꯐꯥꯜꯗ ꯂꯩꯆꯤꯜ ꯊꯥꯕꯒ ꯏꯔꯣꯏꯅꯅ ꯁꯦꯜꯁꯤꯌꯁ 5ꯗ ꯍꯟꯊꯔꯛꯂꯤ꯫ ꯀꯣꯍꯤꯃꯥꯗ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 6.6, ꯖꯣꯔꯍꯥꯠꯇ 7.5, ꯗꯤꯕ꯭ꯔꯨꯒꯔꯗ 7.8, ꯑꯋꯥꯡ ꯊꯪꯕ ꯂꯈꯤꯝꯄꯨꯔꯗ 7.8 ꯑꯃꯁꯨꯡ ꯁꯤꯂꯣꯡꯗ 8.6 ꯌꯧꯅꯤꯡꯈꯤ꯫ IMDꯒꯤ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯏꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯃꯃꯥꯡꯒ ꯃꯥꯟꯅꯗꯅ ꯃꯥꯔꯀꯔꯤ ꯂꯦꯚꯦꯜ ꯍꯟꯊꯔꯛꯂꯤ꯫ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯎꯔꯤ꯫ ꯑꯇꯤꯌꯥꯗ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯂꯩꯇꯕ ꯑꯃꯁꯨꯡ ꯂꯦꯞꯇꯅ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯀꯣꯍꯤꯃꯥ ꯑꯃꯁꯨꯡ ꯁꯤꯂꯣꯡꯗ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡ ꯃꯈꯥ ꯇꯥꯅ ꯍꯟꯊꯔꯛꯄ ꯌꯥꯏ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠ 5ꯅꯤꯗꯁꯨ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄ ꯌꯥꯏ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯑꯁꯥꯝ, ꯃꯦꯘꯥꯂꯌꯥ, ꯅꯥꯒꯥꯂꯦꯟ, ꯃꯅꯤꯄꯨꯔ, ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯚꯝ ꯀꯪꯅ ꯂꯩꯒꯅꯤ ꯑꯃꯗꯤ ꯏꯪꯕꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯔꯤ꯫